खुरुमजनी मैम पुनमक ngasigi oba Manipuri marubi e-pao khara pause singdei lokhachaga मैम दा अपडेट पिजगे ngasi chu nong chu khidori hayeng Manipuri district ni pan orange alert laukthokre Manipur nu min kharani lepta nong chu badagi state asigi tonga tonga mafam sina selba turel amdi khongsingi mai wang khalaktuna khudong thiba thak yaure sereksida IMD India Meteorological Department gi Meteorological Center imphang gi report matingna tha si kunitoi state asigi district ni pan da khagarau yauna akan manong chugani haina orange ela laukthokre ani so paude sing thumjing khibdei longmi amsung ami sing awabo ere ithai dam khodak thongi satar amdi nomai khongi ongamlen dan hangdona demand tauri loktak patigi moklakwi sing chemar moida mayang imphangi akoibda leiba nga gi pham amadi lokhong kai sing thumjinduna longmi amdi ngami sing thengnai ba wabsi kohonana ba loktak patigi sing chen thokni ithai dam khodak thongi satar amdi nomai khongi ongamlen dam asi lengan nimi humni manungda hangdokte mai lambi na thingjan bayauna khongjang kya changsilagani haina mayang imphangi kolngi committee na phongdorokli Subda Kuntham the show Manipuri language day Pangthokre, Manipuri loan book classical language da Salhanaba draft proposition Tharagani Basanta Kumar. Manipuri loan book classical language da Salhanaba draft proposition Semalore, Manipur government ki Maike Digi Atumatanda Center the draft proposal Asi Tharagani Haina, Education Minister Tiais Basanta Kumar Pongdokre. Wafam Asi Minister Ngasi Manipur State Film Development Society Ge Multipurpose Auditorium the Manipuri Longa India Lon Indian Constitution in Pancho said the Sankiban Niping Luna Pangtok control the Choba Manipuri language de Gitoron the Pondok Kibani Matangi Toram Auda Medican Professional Singi Septiga Mail Supreme Court National Tax Force Sam Cray Matangi Pauda Iron Heart Miron Head Imama Sakangri Imama Sakangdamna Wabo Kok Tree Irabot Wapam Asi Doctors Professors Dr. Singlen Maisnamna Iba Kalam Amde Lokhasarakpani Ningsingli Manipur Lo Nipan Suba Seduna Chalanmai Matangda Palayam ki Manung Sum Mapanda Tokiba Miamgi Iho Adu Palayami Mapanda Suleptana Sarahimi Kongjang Wakat Mipam Yangi Kongchat Meeting na Sima Parks and Pangtoki Parliament ki members ani ga time panrongi khui su khongotana Manipur loan jauna loan ahum parliament ki miphamna warep lauduna nipan suba schedule da salangadabani haina haibagi demand sokolan ki parliament ki mapan haibadi board club ta pangthokiba wakan mifam da su parliament ki maming leba member ka thoktan wangang ki Manipuri loan nipan suba schedule salangadawni haiba demand da solidarity utana sakot ki waring jariba isana MP sing aduna ngang basing adu Manipuri loan da nokton tahanjaki Parliament manung da saun debate tawnaki Mr. Speaker sir today and tomorrow are the two final days of the present session of this house that the constitutional amendment bill for the amendment of the English schedule would be brought forward. It should be passed for three languages for which there is a total unanimity and agreement amongst the parties. Somna Satazine Anana Hudoki, Matang Indajit, Sita Babu, Basudeva Acharya, B.P. Singh, Jose Fernandez, Devendra Prasad Jadhav, Gulam Nabi Azad, Jumnam Yaimana Singhba, MP Singh issue asida debate tawnaki punamangna yanabadi Manipuri kon kanim sing Nepali nipan so sedul sanki numisu ningsing ngasi phawa August kunbu Manipuri loan language day hana palan pangthole lola ma hingbam sung sibhai sim Manipur ngangliba mi masing sung sinabai changi makhayamna poli haina Dr. Singlen Maisnamna phongdokle mathangi pauda mapangi pauni Russia gi Kursta Khundalaita mafam mokdain to Ukraine gi military control tore haina President Zelensky Ukraine president Phongdok Lagle Mathangi Pauda Russia ga Azerbaijan ga gi pauni Russia amsung Azerbaijan document kya sign tawna khre adu aroi da marina sana bagi pauda Manipuri film sa sin record in title lore ngasi lebak ko numita sana ke final da Manipuri film sa sin jarkhamu 20 da machi piduna makhoi gi junior girls national football championship gi tier 1 gi title amu hanna kanba ngamkhre Yamna nungaiba pauni asumba nungaiba pau si loina ngasigi pau pijaba matang asi loisinjarage mayamna igi channel su support tawbiu matam kuin mayang gi sewa tawbu ngamjage thank you all